कुकी सिंह कर्नल आकाशपु पाउथोकले तरानिपान सुबह असम राइफल्स की कमांडेंट कर्नल ओइनाम आकाशपु लौथोखिनबा कुकी सिंह युमफम याउदबा मराल कया सिजनदुना यूनियन होम मिनिस्टर अमदी फाइनेंस मिनिस्टर याउना सेंटर की लुसिंगबा सिंह तक्सिलिबा से याबा ngamloi haina tongan tongan balup kaya na thadorokpa cherol na phongdorokle iramdam kanba apun balup chanung village development committee nongsum yai kairol laisem youth club laitan pokpi village authority amasong northern development youth club ki president amadi secretary na punna khuyek piduna thadorokpa cherol amana hai taragani pan suba sam rifles ki commandant colonel oinam akashta kuki gi lup khara na yumpham yaudaba maral mayam sirakliba se awang maike gi khunja singna yamna kanna yaningde cherol aduna hai kuki singna colonel akash asibu lawthoknaba central gi political leader sing amadi mari lainaba central home ministry amasung defense ministry da aranba maral mayam ama haijilaga kanna taksilagli si kuki singi aranba lalong amagi makhada silakpani haina lawe colonel akash ta siragliba maral mayam asigi manungda sanungda lambi sembagi matang asi yumpham yaudaba ne hairiba ching asida semliba lambi asi hanadagi sericulture gi leijariba lambi ni aduga lambi khara semdokluba si central forcing haibade crpf natraga assam rifles thamnaba semba lambi ne masida hangningliba wahangde kuki singna hairiba chanungi sing asida lambi khara semlubada sauriba duga central force ke post hanganingdriba se kuki militant thazilaga chanung khulda attack sathanba yahanbagi rahaiba se maikai asomgi miyamgi wahang oire amaromda colonel akashna mitai oirubagi kuki gi misam miyamda bom kapsili haina maral siragliba se su yumpham yaudaba nei ngasi fawbada colonel akashna kuki gi khul amata da bom kapsun khiba leite haukiba me kuntra amadi kuntra ga mathoida pukhau laitan pokpi gi mitai khulgi yumsing कुकी मिलिटेंट सिंह मई थाना होनरकपदा कर्नल आकाश की टीम ना यामना कन्ना नुमित निनी चुपना कुकी मिलिटेंट सिंह नोंगमई कापनबदी लैखे मदुसु कुकी ना हाना अटैक तौरकपदगी इरांग लाक्सिनबा मदे लैतान पोकपी सिंहदा पोस्ट हांगनबगी कुकी मिलिटेंट सिंह अदु तकथोंगनबा लौखिबा खोंथांगनी हाइरे चेरोल अदुना मखाताना हाई कुकी सिंह लैतान पोकपीगी नुमित निनीगी लांदा कुकी मिचम मियाम हाटली अमदे कुकीगी लुपा क्रोर निफुगा निपान लोमगे लंथुम मांगली हाइना कर्नल आकाशता FIR panduna siriba maralasi yamna kanna yaningde thawong asidi colonel akashpu lamdam asidagi lauthogalaga kuki militant sing de attack tahonba yanabagi lalong ni haibasing handakta tha asigi mari amasung mangagi numidangda kuki militant sing na singdage kumtharaglaga pukhau santipurda nongmai kapsilakpa aduna khudam oiriba nei colonel akash ki team asina bomani kapata kuki militant ama yamna thina sokhi amade maning handuna chen ki baduda colonel akash ne action lakholakpa du matungda ayet apan yaudana attack sathan ba yana bani haina lowe colonel akash pu lokthongna ba kuki singna yumpham yaudaba maral kaya siragliba se awang maike gi apunba miyamna sungya yaningde amade manipur da ingtapa hanjilakpa pamlaga de matungda sigumba yumpham yaudaba maral sibagi thabagase tokada bani haina so cherola duna makhata na phongdorok le